Tronglaubi ki thawdokta laikhidraba angang ani amadi tamthina soklaba mamagi justice fangangadabani CRPF na michom da onsenduna nongmai kapkhibada chainaba singgi mathakta judicial inquiry tawgadabani amadi security labs laikhibagi responsibility laingak da pugadabani haina CLP leader Kaisa Megachandrana phongdokri ngasi India block team Tronglaubi da vomatek chatharakhiba thawdok thokfam da chatuna imung manungi awabada sarugyakri Khongchadatuda Sarugyakiba CLP leader K Megachandrana Paumi Singha Unaba Amada Makhatana Phongdokhibada Pikliba Thamanga gi angang ama atamna na chatharapa bomatekta laitaba asi malengi mafom ataida thokriba thodok amakhakni masida khudakta lokatfam thokpa action lokatuna maralaiba sing fahodaba laingaki ashonbani Athuba matamda laikhidraba angang anigi amadi asokpa mamagi justice fangangadabani loinana thodok aduda khoishaunarba miyamna haurakpada onsinduna nongmai kapkiba CRPF ki mathakta judicial inquiry tawgadabani amadi fibam adubu matam chana lakshinba ngamkhibadaba security labs thokhibagi responsibility pumnamak laingak na pugadabani thogliba irang asi country amaga gi marakta thokpanate supnagi police station amana Konba mafum da thokpani masida waroshinama puraktana laibak thibani amadi central amadi state government na athubada local from thokpa thabak lokatuna irang asil loishinaba thorang packet kadabani haina wafum thamki khongchadatuda Catrimium Santa convener India block and secretary CPI KH Ganeshwar secretary AIFB T Devananda president SSUBT Thingnam Bishwanath coordinator AAP Kangjom Manoranjan secretary RSP Thokcham Suresh CPI secretariat member Ningthau Kongjom Thanil AITC leader Sarat Salam CPIM secretariat member Laithangthem Sam vice president SSUBT L Radhakishore Singh ex minister Y Surchandra ex MLA Mohammad Wahidur Rahman W Samjai Singh W Rojit Singh N Helendro Singh N Ibohal Singh W Sova Singh N Bhupendra Singh T Loken Singh A Oken Singh Amadi Angshil Maringsu Sarugyaki Yan Singh da direct nongwaina onselaga kapa masi tahoidaba thabak amani madugi action to henmali maramaduna CRPF na tawgiba action adugi mathakta inquiry judicial inquiry mathuba matamda sarkar na initiate tawgadabani haibasi India block ki dimani loinana matam punamakta May gi tang ahum 2023 dagi thoiba thongdo wathok singse masi intelligence masi fail hoibagi kudam mama adum ui central force ki leiriba asi Tronglaubi da thoi jisu madugi nageta central force ki Jammu Kashmir akoi gi sigi infantry leiriba dagi CRPF leiri adagi state ki police minute manga da yowa mafamni masigi maraksida thoiba thodokse sumna apasa masula porakpa nataba rocket launcher ama lamma muksangba chawa arm and ammunition rocket launcher ama madu porakpa matamda intelligence kramaina state government laikri thodok thokiba thodok mayam singdasu 15 months intelligence fail oi sarkar da madu input leite haibasu mamang ki minister haidi bale loina thodok asisu intelligence fail oi haibigi kudam amadi sau sauna masi ui loina hek thodok adu madu thokibaga state forces mayam singse masi kudatta masi rush tawde yamna thengna masi rush tawbagi kudam phangi aduna masigi state government ki lapses mayam laiba mayam sing si masigi da makta khun nuaite masi puna masi state government central government na masigi daita responsibility si logadabani athuba matamda lastly justice angang ani amu sumagi mama sokwa masigi justice fi kidabani CRPF na kapthropada paliba soiba siriba mayam sing dugi judicial inquiry tawgadabani loinana Thodok asi thokraba matungda Bharat ki Pradhan Mantri Narendra Modi Bharat ki Home Minister Amit Shah karigidamakta ngasi phawwa condemn tawbagi thangoi gi nuaitaba wahi amaba thongdok tribasi karigino haibasi India block na hangi loinana thodok Manipur gi thodok khudi makse masi hanadagi sahi ani wangang daba
भारत की प्राइम मिनिस्टर मी चा कया सिबा मी 60,000 हेन डिस्प्लेस तब भारत की प्रधानमंत्री वाखीदबदो मधु अदुम हौजी फाव चथरी मागी नेग्लिजेंस इलेक्शन अतो अतोप स्टेट इलेक्शन हेन मरुओय हाबगी वाफम स्टेट सिदा लेरिबा सिविलियन सिटीजन भारत की नागरिक मसले सिदा सोइबा असोबपन असिना पृथ्वीदा था मरी मंगा आंगांग सिबा बोमना कापग सिबसी करम पृथ्वी की मफम करम कंट्री द लेगे इंटेंशनली युम अमदा डायरेक्ट कापसलगा मसी लम अमगा कंट्री मगा थोंग वार मक्ति नते इंडिया की मनुंग स्टेट असि की मनुंग अनप पुलिस स्टेशन अमगी एरिया अमदा थोकवा जगह सिदैसिदा मसीदी सिगी लाप्सेस मैम सिंग असि करीगी सरकार असिना बोर्ड सेंट्रल गवर्नमेंट स्टेट गवर्नमेंट मसीगी कॉन्डेमनेशन अमसुंग थमोय सोकप नुंगाइतब वाफम से करीगी पुंगथोक्रिबनो हाइबसी इंडिया ब्लॉक हंगी मणिपुर की प्रजा म्याम हंगी मरम अदुना मसी मणिपुर की प्रजा से मसी भारत की प्रजा नत्तबदौना सेंट्रल गवर्नमेंट मतम पुनमक्त लौबसे मसी की दमक्तसु इंडिया ब्लॉक नुंगाइतब पुंगथोक्से थागसे